Ita, ngasi jo alang om chak na dro. Singam korang, singam tale kelem. Itaw kay Kayno? Yengse. Kan muy tay jiba. Mi mi amang muy tay jiba. Ta ching thuge. Kan nu tay duba. As, tanga koy, loidri. Am ta lay thos mi mi amang. Ngai khomem ta, loidoreba. As. Lay thoro me. Kay dorge se. Mi taw taw thok lo. Ita. No ni jin angi khang de. Gi oiram me da. 예, 그래야. 너무 찾아왔더나. 러. Kan de di kai no. No gi position du da. 흥. As. 러. 이롱만 맞지? 미존 이기만 밑에 딘정만 없고 보지다. 흥. Hello, Ita. Bamolek te sai leine. Chalu zira. Ado garido yadi kamain to. Ai ga ju yadramni ne. Aduna ne pharak ta aise. Ado phare. Ka budam ta hang yengje. Au ya. 예. 존이니네. 그대로잖아. Kakba. Ita. Bamolek te sai lemni ne. Adu chau chai ge to ne. Joni ki su gari se. Yada lei re ne. अदो भाई अयु चट पुदी हम चटनिंगे अदो गाड़ी सो अदो बाबा ना कोई बलांग में हिमालय ना पाशन गरे अदो कमाई तक जायनो Hoi phare se. Adu de khoi lang na bu torage. ओए फरे लाओ Pare aduji to nang lagi. Lairamo. कापो ओ कापो 쉿 라가노 कोई बाले Adu kamai tau jai bano. 파시 कोई बाय 가드네 마이 방문 나간도 아두로 소를 내어보네 아두 가나 장기게 야 나무 좀 Phare. 좀 Au. 장모 하이메네 장모 쉿 장모 야래 장모 Kaidoy ba nang gisida?
ꯄꯥꯎꯡ ꯀꯥꯛꯄꯗꯣ ꯃꯅꯤꯡꯗ ꯂꯩꯕꯅꯤ ꯇꯧꯏꯁꯤ ꯌꯦꯡꯅꯦ ꯀꯥꯒꯣꯅ ꯇꯦꯟꯅꯅ ꯆꯪꯉꯛꯑꯗꯅ ꯆꯠꯂꯣ ꯍꯦ ꯉꯁꯥꯏꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯑꯁ ꯊꯕꯛ ꯆꯠꯂꯨꯕꯩꯅꯦꯃꯤ ꯀꯩꯗꯧꯔ ꯂꯩꯒꯦ ꯑꯦꯛꯖꯥꯝꯗꯤ ꯑꯩ ꯐꯦꯜ ꯑꯣꯏꯔꯅꯤ ꯑꯩꯁꯨ ꯐꯦꯜ ꯑꯣꯏꯔꯅꯤ ꯑꯣꯏꯔꯗꯤ ꯈꯣꯡꯕꯥꯟ ꯇꯧꯕ ꯆꯠꯂꯅꯤ ꯅꯪꯅꯦ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯑꯗꯣ ꯑꯃꯗꯣ ꯀꯩꯗꯧꯈ꯭ꯔꯒꯦ ꯈꯪꯗꯦ ꯇꯨ ꯃꯦꯀꯞꯀ ꯇꯧꯔꯒ ꯑꯦꯛꯖꯥꯝꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇꯣꯔꯦꯅ ꯀꯣꯛꯁꯤ ꯃꯩꯈꯨ ꯀꯥꯔꯦ ꯐꯣꯟ ꯇꯧꯁꯜꯂꯨ ꯄꯥꯏꯔꯛꯇ꯭ꯔꯣ ꯄꯥꯏꯔꯛꯇꯦ ꯂꯥꯛ ꯆꯠꯁꯦ ꯆꯠꯁꯦ ꯇꯣꯅꯥꯟꯗꯨꯕꯨ ꯑꯦꯛꯖꯥꯝ ꯌꯥꯎꯔꯝꯃꯣꯏ ꯌꯥꯎꯔꯝꯃꯣꯏ ꯌꯥꯎꯔꯝꯃꯣꯏꯕ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯊꯩꯕ ꯌꯨꯊꯛ ꯂꯥꯛꯊꯛꯇꯨꯒ ꯂꯥꯡꯉꯤ ꯈꯨꯂꯥꯡꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯗꯣꯏꯅꯣ ꯌꯥꯎꯔꯝꯃꯣꯏ ꯑꯗꯨꯅꯤ ꯍꯥꯏꯖꯦ ꯍꯥꯏꯖꯤꯜꯂꯣ ꯅꯪ ꯄꯦꯟꯗ꯭ꯔꯤꯕꯧ ꯄꯤꯊꯗꯕꯅꯤ ꯁꯤꯗꯤ ꯍꯜꯂꯣ ꯏꯇꯥꯎ ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯂꯩꯌꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯒꯦ ꯇꯨ ꯂꯥꯏ ꯑꯣꯏꯔꯣꯏꯗꯕ ꯐꯝ ꯂꯥꯏꯔꯤꯛꯇꯤ ꯄꯥꯗꯅ ꯀꯗꯥꯏꯗꯅꯣ ꯁꯠꯇꯣꯔꯛꯏꯗꯨꯕꯣ ꯇꯨꯀꯠꯆꯈ꯭ꯔꯦ ꯉꯥꯏꯈꯣ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯔꯕꯅꯤꯅ ꯁꯦ ꯊꯛꯆꯜ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯊꯛꯇ ꯌꯥꯔꯣꯏ ꯑꯁ ꯅꯨꯄꯥꯅꯦꯅ ꯄꯤꯀꯦꯠ ꯑꯃꯒ ꯈꯣꯛꯄꯁꯤꯗ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯒꯤ ꯑꯩꯅ ꯄꯥꯁ ꯇꯧꯔꯣ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯄꯥꯁ ꯇꯧꯅꯤ ꯀꯥꯏꯅ ꯁꯤꯗ ꯅꯅꯤꯡꯒꯗꯤ ꯌꯥꯝ ꯅꯤꯛꯈꯤꯗꯥꯏꯅꯦ ꯐꯖꯕ ꯑꯁ ꯏꯇꯥꯎ ꯇꯨꯃꯤꯟꯅ ꯉꯥꯛ ꯂꯩꯌꯨꯕ ꯃꯊꯥ ꯁꯥꯔꯀꯥꯟꯁꯤꯗ ꯀꯣꯛ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯖꯟꯕ ꯉꯝꯃꯔꯣꯏ ꯃꯥꯗꯤ ꯏꯀꯥꯏ ꯑꯩꯗꯤ ꯍꯧꯗꯣꯡ ꯃꯥꯏ ꯄꯥꯟꯕꯅꯤꯅ ꯌꯨꯝꯗ ꯆꯪꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯏꯀꯥꯏꯕ ꯈꯪꯉꯤ ꯀꯩꯅꯣ ꯏꯇꯥꯎ ꯇꯣꯛꯁꯤ ꯌꯥꯔꯦꯁꯦ ꯐꯦꯜ ꯑꯣꯏꯔꯗꯤ ꯑꯣꯏꯔꯦ ꯀꯩꯅꯣ ꯄꯥꯁ ꯑꯃꯨꯛ ꯇꯧ ꯍꯥꯏ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯂꯥꯏꯛ ꯚ꯭ꯌꯨ ꯐꯪꯅꯕꯅꯦ ꯁꯤ ꯃꯆꯤꯟꯕꯨ ꯇꯨꯝꯊꯣꯛꯄ ꯁꯤ ꯃꯅꯤꯡꯒ ꯌꯥꯝ ꯅꯤꯛꯇꯅꯅꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅꯗꯤ ꯇꯥꯎꯀꯣ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯨꯃꯥꯏ ꯅꯤꯛꯄꯤꯗꯣ ꯈꯪꯉꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦꯕ ꯑꯗꯨ ꯃꯣꯏꯅ ꯇꯧꯕꯗꯤꯅꯦ ꯀꯃꯦꯟꯗꯣ ꯍꯥꯏꯗꯤ ꯅꯥꯏꯁ ꯄꯤꯛ ꯕ꯭ꯌꯨꯇꯤꯐꯨꯜ ꯒꯣꯔꯖꯤꯌꯁꯀ ꯍꯥꯏꯕꯗꯨꯔꯥ ꯍꯣꯏ ꯑꯗꯣ ꯑꯩ ꯇꯧꯕꯗꯤ ꯂꯣꯏꯔꯦ ꯀꯃꯦꯟꯗꯣ ꯌꯦꯡ ꯍꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪꯒꯤꯗꯨꯗꯤ ꯅꯃꯥꯏ ꯇꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯏꯅꯣꯝ ꯆꯠꯅꯕ ꯇꯧꯁꯤꯁꯦ ꯀꯥꯏꯗ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯅꯣ ꯄꯨꯡꯆꯠ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯨꯝꯗ ꯏꯃꯥ ꯏꯄꯥ ꯈꯣꯟꯊꯤ ꯆꯥꯗꯧ ꯁꯔꯨꯛ ꯆꯠꯁꯤ ꯉꯥꯏꯈꯣ ꯁꯤ ꯊꯛꯆꯟꯈꯤꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯐꯔꯦ
ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯅꯤ. ꯏꯇꯥꯎ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯅꯣ? ꯈꯪꯗꯦ ꯑꯩꯗꯤ ꯇꯣꯛꯑꯅꯤ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯕ ꯏꯇꯥꯎ. ꯍꯧꯖꯤꯛꯀꯥꯟ ꯏꯃꯥ ꯏꯄꯥꯁꯤꯡꯁꯤꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯈꯛꯇꯅꯤ ꯄꯥꯝꯃꯤꯕ. ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯇꯥꯎ. ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯇꯅ. ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯗꯨꯕꯨ ꯑꯁ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯋꯦ. ꯁꯛꯇꯥꯁꯤꯒ ꯈꯣꯡꯕꯥꯟ ꯁꯦꯡꯕꯒꯥꯅ ꯄꯛꯄꯨ ꯄꯛꯅꯤꯅꯦ. ꯑꯃ ꯑꯅꯤ ꯄꯥꯏꯕ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯊꯧꯗꯦ. ꯃꯥꯏꯁꯦ ꯇꯥꯅꯧꯁꯨ ꯂꯣꯏ ꯏꯇꯥꯎ. ꯇꯥꯟꯅꯔꯁꯂꯣ ꯇꯥꯅꯧ. ꯊꯧꯖꯜꯂꯣ. 야티 ꯁꯦ ꯁꯤꯕꯨ ꯀꯧꯏ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯃꯥꯅ ꯄꯪꯗꯅ ꯂꯥꯛ 50 ꯑꯩꯈꯣꯏꯗ ꯄꯤꯔꯦ ꯃꯁꯥꯁꯨ ꯑꯗꯨꯝ ꯁꯤꯕ ꯇꯥꯕ. ꯅꯈꯣꯏ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯨꯝꯗꯦ. ꯅꯈꯣꯏ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ. ꯅꯈꯣꯏ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ. ꯑꯐꯕ ꯑꯣꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏꯗꯤ ꯅꯪ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ. ꯁꯦ ꯀꯥꯞꯊꯠꯂꯨ. ꯕꯣꯁ ꯂꯣꯛ ꯆꯤꯡꯕ ꯍꯩꯇꯦ. ꯌꯦꯔꯥ ꯃꯤꯟꯅꯜ ꯃꯆꯥ. ꯁꯦ ꯅꯪ ꯀꯥꯞꯄꯨ. ꯄꯤꯔꯛꯑꯣ ꯕꯣꯁ. ꯑꯩ ꯇꯧꯒꯦ ꯕꯣꯁ. ꯕꯣꯟꯁꯤꯅ ꯃꯇꯥꯡꯁꯤꯗ ꯃꯁꯤꯗꯤ ꯄꯤꯔꯣ ꯑꯩ ꯀꯥꯞꯀꯦꯁꯦ. ꯉꯥꯏꯈꯣ. ꯀꯗꯥꯏꯗꯩ ꯇꯤꯟ ꯀꯥꯡꯅ ꯊꯣꯛꯂꯛꯏ? ꯆꯪꯉꯨꯅꯦ. 장문아! Jangan lakukan, jangan lakukan, jangan lakukan. 저. ꯀꯥꯏ ꯁꯣꯛꯀꯦ ꯏꯌꯥꯝꯕ? ꯀꯩꯁꯨ ꯁꯣꯛꯇꯦꯗ. ꯉꯁꯤ ꯏꯅꯥꯎꯁꯤꯡ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯔꯝꯕ ꯌꯥꯔꯕꯅꯤ. ꯑꯗꯨ ꯏꯅꯥꯎꯁꯤꯡꯕꯨ ꯀꯥꯏꯋꯥꯏꯗꯩꯅꯣ? ꯇꯥꯃꯣ ꯑꯩꯕꯨꯗꯤ ꯋꯥꯡꯖꯤꯡꯗꯩꯅꯦ. Tamu di kakai.
ꯑꯩꯕꯨꯗꯤ ꯈꯣꯡꯖꯣꯝꯗꯒꯤꯅꯤ ꯑꯗꯣ ꯇꯥꯃꯣꯗꯤ ꯃꯐꯝꯁꯤꯗ ꯃꯤ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯜꯍꯧꯕ ꯁꯥꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 50ꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯏ ꯑꯩꯅ ꯄꯤꯕ ꯆꯠꯄ ꯃꯇꯝꯗ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤꯕꯅꯤ ꯁꯤ ꯈꯪꯉꯝꯃꯗꯤꯅꯦ ꯍꯦꯟꯅ ꯌꯩꯔꯝꯕ ꯌꯥꯕꯅꯦ ꯐꯔꯦꯁꯦ ꯅꯈꯣꯏꯁꯨ ꯍꯤꯗꯥꯛ ꯈꯔꯗꯤ ꯉꯥꯎꯕ ꯃꯥꯜꯂꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯦꯛꯖꯥꯝ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯒꯤ ꯑꯗꯨ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯒꯤꯗꯃꯛꯇ ꯌꯨ ꯊꯛꯄ ꯍꯧꯅꯕ꯭ꯔꯣ ꯃꯊꯪꯗ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ ꯐꯔꯦꯁꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯊꯔꯒꯨꯝꯁꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯆꯠꯂꯁꯤꯂꯣ ꯏꯌꯥꯝꯕ ꯆꯠꯂꯁꯤꯂꯣ ꯐꯔꯦ ꯏꯅꯥꯎꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯌꯥꯝꯕ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯥꯛꯄ ꯏꯌꯥꯝꯕꯁꯦ ꯃꯐꯝ ꯆꯥ ꯑꯝꯇ ꯊꯤꯜꯂꯝꯃꯣ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯁꯨ ꯅꯣꯏ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯍꯣꯏ ꯏꯌꯥꯝꯕ ꯅꯌꯥꯝꯕ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯇꯥꯃꯣ ꯐꯖ ꯊꯧꯀꯣ ꯉꯥꯎꯔꯤ ꯈꯨꯉꯥꯎꯁꯤ ꯊꯧꯅꯤ ꯇꯧꯔꯤꯁꯦ ꯈꯣꯡꯕꯥ ꯑꯗꯨꯝ ꯂꯣꯡꯁꯤꯜꯂꯝꯗꯅꯅꯦ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯥꯗꯩꯁꯦ ꯉꯁꯥꯏ ꯀꯥꯡꯕꯨꯗꯨꯅꯤꯅꯦ 야티 ꯀꯩꯗꯧꯔꯒꯦꯅꯣ ꯂꯥꯎꯁꯤ ꯊꯨꯔꯣꯁꯦ ꯑꯃꯨꯛ ꯂꯥꯎꯕꯅ ꯍꯥꯟꯅ ꯂꯥꯎ ꯆꯦꯜꯂꯁꯨ ꯂꯥꯎꯁꯦ ꯈꯣꯡꯒꯥꯎꯗꯣ ꯀꯣꯟꯅ ꯆꯤꯡꯉ ꯂꯥꯎꯁꯦ ꯇꯥꯟꯖꯥꯁꯤ ꯂꯩꯍꯧꯔꯣꯏ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯀ ꯊꯥꯡꯕ ꯇꯧ ꯍꯥꯏ ꯂꯪꯉꯛꯇꯅ ꯑꯃꯨꯛ ꯂꯩꯔꯤꯅꯦ ꯁꯥꯏꯀꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯀꯩꯅꯣ ꯃꯣꯏꯗꯤ ꯁꯤꯗꯒ ꯍꯨꯟꯇꯣꯛ ꯊꯝꯃꯤꯅꯦ ꯑꯩ ꯁꯥꯏꯀꯜꯗꯨꯅꯤꯅꯦ ꯀꯩꯒꯤ ꯇꯤꯒꯦ ꯁꯤꯕꯣ